ꯕꯨꯠꯂꯨꯋꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯂꯦꯝ ꯃꯃꯥꯕꯨ ꯍꯜꯂꯛꯄ ꯐꯅ ꯀꯨꯏꯅ ꯉꯥꯏ ꯑꯗꯨꯕꯨ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯉꯥꯏꯈꯦ ꯉꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯃꯤ ꯁꯟꯗ꯭ꯔꯦꯝꯕꯤꯅ ꯇꯨꯝꯊꯕꯒ ꯃꯪ ꯑꯃ ꯃꯪꯉꯤ ꯃꯪꯗꯨꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ ꯍꯥꯏ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯅꯍꯥꯛꯇꯤ ꯏꯃꯥꯕꯨ ꯉꯥꯏꯔꯤꯕꯣꯏꯔꯦ ꯍꯧꯖꯤꯛꯁꯨ ꯄꯂꯦꯝ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯑꯃꯝ ꯌꯥꯏꯊꯣꯡ ꯀꯨꯝꯂꯦꯗꯣ ꯆꯩꯁ꯭ꯔꯥ ꯄꯣꯛꯄꯤ ꯅꯃꯥꯒꯤ ꯇꯨꯡꯒꯣꯜ ꯌꯥꯏꯍꯤꯞꯄ ꯑꯃꯨꯕ ꯂꯤꯟꯗ ꯆꯤꯛꯇꯨꯅ ꯇꯥꯏꯕꯪ ꯁꯛꯇꯝ ꯇꯨꯡꯑꯣꯏꯅ ꯊꯦꯡꯒꯨ ꯃꯄꯣꯛ ꯂꯧꯗꯨꯅ ꯂꯥꯏꯖꯤ ꯏꯔꯣꯜꯅꯨꯡꯗ ꯂꯣꯠꯇꯨꯅ ꯍꯤꯡꯂꯤꯗꯣ ꯍꯧꯖꯤꯛꯁꯨ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯗ ꯏꯃꯣꯝ ꯅꯪꯅ ꯂꯣꯡꯕꯨ ꯈꯣꯟꯗꯨꯅ ꯄꯂꯦꯝ ꯅꯃꯥ ꯑꯩ ꯇꯨꯡꯒꯣꯜ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯃꯣꯡꯕ ꯏꯔꯥꯟꯖꯥꯏꯗ ꯄꯨꯔꯣꯀꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯁꯟꯗ꯭ꯔꯦꯝꯕꯤ ꯃꯤꯀꯞ ꯊꯣꯛꯂꯦ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯄꯥꯎꯗꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯥ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯍꯥ ꯄꯂꯦꯝ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯅꯪꯕꯨ ꯀꯩꯗ ꯂꯩꯕꯒꯦ ꯅꯃꯣꯝꯕꯨ ꯀꯅꯥꯗ ꯁꯤꯟꯅꯔꯝꯕꯒꯦ ꯄꯂꯦꯝ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯠꯇ ꯂꯣꯡ ꯄꯥꯏ ꯄꯂꯦꯝ ꯃꯃꯥ ꯑꯄꯣꯛꯄꯤꯅ ꯑꯣꯟꯕ ꯊꯦꯡꯒꯨꯗꯣ ꯈꯣꯜꯂꯨꯔꯦ ꯂꯣꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯦꯡꯒꯨꯗꯣ ꯇꯨꯡꯒꯣꯜꯗ ꯍꯥꯞꯂꯒ ꯄꯨꯔꯛꯏ ꯑꯗꯨꯕꯨ ꯊꯦꯡꯒꯨ ꯑꯗꯣ ꯆꯩꯁ꯭ꯔꯥꯅ ꯈꯪꯈꯤꯕꯗꯒꯤ ꯂꯣꯟꯅ ꯇꯨꯃꯤꯟ ꯏꯁꯥ ꯏꯐꯨ ꯃꯅꯨꯡꯗ ꯌꯣꯛꯄ ꯊꯦꯡꯒꯨ ꯑꯗꯣ ꯏꯁꯤꯡ ꯑꯁꯥꯕ ꯃꯅꯨꯡꯗ ꯐꯨꯠꯂꯒ ꯆꯩꯁ꯭ꯔꯥ ꯃꯃꯥ ꯃꯆꯥꯅ ꯌꯥꯝ ꯍꯥꯎꯅ ꯊꯦꯡꯒꯨ ꯑꯗꯣ ꯆꯥꯏ ꯁꯟꯗ꯭ꯔꯦꯝꯕꯤ ꯃꯃꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗꯕꯒꯤ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯤ ꯇꯟꯖꯥꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯂꯤꯛꯂꯥ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯣꯟꯕ ꯃꯇꯝꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ ꯃꯤꯠꯂꯨꯗꯅ ꯄꯤꯅ ꯊꯨꯝꯃꯠꯂꯗꯨꯅ ꯊꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯤꯛꯂꯥꯅ ꯀꯔꯤ ꯃꯪꯅꯤꯒꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯪꯂꯤꯕ ꯃꯪꯗꯨꯕꯣ ꯃꯪꯗꯨꯗ ꯑꯩꯁꯦ ꯁꯟꯗ꯭ꯔꯦꯝꯕꯤ ꯑꯣꯏꯅ ꯑꯣꯏꯔꯝꯕꯗꯧꯅ ꯇꯧꯏ ꯀꯔꯤ ꯃꯪꯅꯤꯒꯦ ꯑꯩꯕꯨ ꯄꯨꯟꯁꯤꯗ ꯉꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯪ ꯃꯪꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯔꯝꯅꯤ ꯂꯤꯛꯂꯥ ꯑꯍꯤꯡꯗꯨꯗ ꯏꯁꯤꯡ ꯈꯧꯔꯥꯡꯕꯁꯨ ꯐꯥꯎꯏ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯁꯨ ꯏꯁꯤꯡ ꯌꯥꯎꯔꯝꯗꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯏꯁꯤꯡ ꯂꯧꯕ ꯆꯪꯂꯛꯏ ꯐꯤꯜꯇꯔꯗꯒꯤ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯌꯥꯒꯦ ꯍꯥꯏꯕꯒꯤ ꯆꯥꯛꯈꯨꯝꯒꯤ ꯀꯥꯗꯣ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯂꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯐꯤꯜꯇꯔꯒꯤ ꯀꯣꯟꯖꯤꯟꯗꯣ ꯂꯩꯊꯣꯛꯑꯒ ꯏꯁꯤꯡꯗꯣ ꯕꯣꯇꯜꯗꯨꯗ ꯌꯥꯔꯦ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯗꯨꯗꯗꯤ ꯏꯁꯤꯡ ꯌꯥꯕꯒꯤ ꯃꯈꯣꯜꯗꯣ ꯌꯥꯝꯅ ꯍꯧꯕꯗꯧꯅ ꯇꯧꯏ ꯃꯔꯛꯇꯨꯗ ꯆꯥꯛꯈꯨꯝꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯅꯨꯄꯤ ꯑꯃ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯨꯠ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯦ ꯏꯁꯤꯡ ꯌꯥꯔꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯈꯧꯔꯥꯡꯕ ꯍꯦꯃꯟꯈꯤꯕꯅ ꯕꯣꯇꯜꯗꯨ ꯊꯥꯡꯒꯠꯂꯒ ꯌꯥꯍꯨꯝ 3 ꯊꯛꯏ ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯣ ꯃꯥꯒꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯞꯅ ꯀꯞꯂꯝꯕꯗꯤ ꯃꯅꯤꯡ ꯊꯣꯡꯗꯨꯗ ꯍꯦꯟꯅ ꯍꯧꯅ ꯀꯞꯂꯛꯏ ꯇꯟꯖꯥꯗꯨꯗ ꯍꯧꯗꯣꯡꯁꯨ ꯀꯟꯅ ꯆꯤꯛꯅꯩ ꯂꯤꯛꯂꯥꯅ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯡꯁꯤꯗ ꯀꯞꯂꯤꯁꯤꯕꯣ ꯑꯩꯕꯨ ꯊꯣꯛꯑꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤꯔ ꯂꯤꯛꯂꯥ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯅꯨꯄꯤꯗꯨꯅ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯄꯤꯌꯣ ꯑꯩ ꯁꯃꯟ ꯁꯌꯥ ꯀꯥꯟꯗꯨꯅ ꯑꯋꯥꯡꯕ ꯆꯦꯛꯕꯜꯁꯦ ꯆꯣꯡꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄꯅꯤ ꯃꯤꯐꯠꯇ ꯈꯔꯅ ꯑꯩꯕꯨ ꯐꯥꯗꯨꯒꯤ ꯇꯥꯟꯅꯔꯛꯄꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯌꯨꯝꯁꯤꯗ ꯆꯪꯖꯐꯝ ꯄꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯂꯤꯛꯂꯥ ꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯕꯗ
ꯃꯁꯥꯗ ꯃꯤꯅꯨꯡꯁꯤꯒꯤ ꯏꯐꯨꯠ ꯐꯥꯎꯏ꯫ ꯃꯤ ꯊꯥꯖꯒꯟꯕ ꯊꯨꯕ, ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯅꯨꯄꯤꯗꯨꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯊꯥꯖꯔꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯤ ꯄꯨꯅꯥ ꯃꯈꯣꯜ, ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯍꯤꯡꯗꯨꯗ ꯍꯧꯏ꯫ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏ꯫ ꯂꯤꯛꯂꯥ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯦ꯫ ꯃꯅꯤꯡꯒꯤ ꯈꯔ ꯁꯣꯡꯕꯗꯧꯅ ꯂꯩꯕ ꯃꯅꯤ ꯄ꯭ꯂꯥꯟꯅ ꯁꯟꯇꯣꯛꯄ ꯑꯪꯒꯨꯔ ꯄꯥꯝꯕꯤꯅ ꯃꯔꯤ ꯆꯦꯠꯂꯒ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯟꯕ ꯃꯄꯥꯗꯨꯒꯤ ꯃꯔꯨꯝ ꯃꯌꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯏ꯫ ꯃꯅꯤꯡꯗꯨꯗ ꯕ꯭ꯂꯕ ꯑꯃꯕꯨꯗꯤ ꯊꯥꯜꯂꯦ ꯍꯥꯏꯕꯕꯨ ꯑꯪꯒꯨꯔ ꯃꯈꯣꯡ ꯃꯄꯥꯗꯨꯗ ꯇꯞ ꯅꯞꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯅ ꯂꯦꯞꯄꯒ ꯂꯩꯈꯤꯕꯅ ꯁꯛꯇꯝꯗꯨꯗꯤ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯅ ꯎꯗ꯭ꯔꯦ꯫ ꯁꯛꯇꯝꯗꯣ ꯁꯦꯡꯐꯥꯠꯇ꯭ꯔꯦ, ꯑꯗꯨꯕꯨ ꯍꯦꯛ ꯌꯦꯡꯕꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯏ꯫ ꯄꯣꯏꯅꯨ ꯊꯥꯒꯤ ꯑꯇꯤꯌꯥꯗꯅ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ, ꯑꯍꯤꯡ ꯁꯤꯠꯄ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠꯅ ꯃꯅꯤꯡ ꯇꯝꯂꯤ꯫ ꯅꯤꯡꯊꯝ ꯆꯌꯣꯜ ꯑꯣꯏꯕꯒꯤ ꯃꯇꯤꯡ ꯄꯨꯝꯕ ꯐꯨꯗꯣꯛꯂꯤ꯫ ꯇꯠꯅꯕ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯁꯤꯗ ꯌꯥꯡꯒꯣꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯅ ꯁꯤꯟꯈꯤꯕ ꯄꯣ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯗꯝ ꯈꯣꯟꯊꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯁꯩꯍꯧ ꯀꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯂꯤꯛꯂꯥꯅ "ꯀꯅꯥꯗꯅꯣ ꯅꯪꯅ ꯀꯤꯔꯤꯕꯁꯦ? ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ, ꯑꯪꯒꯨꯔ ꯃꯔꯨꯝꯗꯨꯗ ꯂꯦꯞꯇꯣꯏ ꯁꯔꯨꯛ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯩꯔꯣ ꯂꯥꯎ, ꯑꯩ ꯂꯩꯔꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ"꯫ ꯑꯪꯒꯨꯔ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯅꯨꯄꯤꯗꯨꯅ "ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯅꯈꯣꯏ ꯌꯨꯝꯗ ꯆꯪꯕꯁꯦ ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ ꯍꯧꯅ ꯈꯪꯕ ꯃꯤꯔꯥ? ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯅꯕꯤꯅꯦ, ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ, ꯌꯦꯈꯥꯏ ꯊꯤꯡꯒꯥꯏ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯌꯦ꯫ ꯑꯩ ꯆꯪꯉꯔꯣꯏꯒꯦ, ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯪꯒꯨꯔ ꯃꯈꯣꯡꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯒꯦ"꯫ ꯂꯤꯛꯂꯥꯅ ꯈꯨꯝꯃꯤ, "ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯌꯦ, ꯃꯄꯥꯜꯗ ꯁꯤꯠꯂꯤꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯤꯅ ꯁꯣꯏꯗꯅ ꯅꯥꯕ ꯇꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯩꯔꯣ ꯂꯥꯎ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯋꯥꯔꯕꯒꯤ ꯃꯇꯝꯗ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯦ꯫ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ, ꯌꯨꯝꯁꯤꯗ ꯅꯪꯒꯤꯗꯃꯛ ꯊꯣꯡ ꯆꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ"꯫ ꯅꯨꯄꯤꯗꯨꯅ "ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯆꯪꯖꯐꯝ ꯄꯤꯔꯕꯅꯤꯅ ꯑꯩ ꯅꯈꯣꯏ ꯌꯨꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯑꯒꯦ"꯫ ꯂꯤꯛꯂꯥꯅ "ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯥꯔꯊ ꯑꯃꯃꯝ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯁꯦ ꯐꯔꯦꯁꯦ, ꯆꯪꯉꯣ, ꯑꯩꯅ ꯌꯥꯔꯤ"꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯅ ꯍꯥꯏꯕꯒ ꯃꯅꯤꯡꯒꯤ ꯃꯅꯤ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯑꯪꯒꯨꯔ ꯍꯧꯕ ꯃꯈꯣꯡꯗꯨꯗꯒꯤ ꯅꯨꯄꯤꯗꯨ ꯂꯦꯞꯄꯝꯕꯗꯒꯤ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯄ ꯈꯔ ꯉꯥꯟꯕ ꯃꯩꯉꯥꯜꯗꯨꯗ ꯉꯁꯥꯏꯋꯥꯏ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯎꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡ, ꯃꯁꯝ ꯃꯅꯥꯗꯣ ꯆꯔꯥ ꯆꯔꯥ ꯂꯪ ꯑꯃꯨꯕꯅ ꯐꯣꯠꯆꯤꯟꯕ ꯃꯥꯜꯂꯦ꯫ ꯃꯃꯥꯏꯗꯣ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯌꯣꯝꯁꯤꯜꯂꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯟꯕ, ꯂꯪ ꯑꯃꯨꯕꯅ ꯐꯣꯠꯆꯤꯟꯕ ꯃꯤꯠ ꯑꯅꯤ, ꯅꯥꯇꯣꯟ ꯑꯃ, ꯂꯪ ꯑꯉꯥꯡꯕꯅ ꯐꯣꯠꯆꯤꯜꯂꯒ ꯄꯥꯟꯕ ꯆꯤꯟꯕꯥꯟ, ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯕꯗꯇ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝꯗꯤ ꯅꯠꯇꯦ, ꯂꯥꯏꯙꯕꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯅꯤ, ꯁꯛꯂꯣꯟꯅꯤ꯫ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯅ ꯃꯤꯒꯤ ꯑꯣꯏꯔꯒ ꯃꯃꯥꯏ ꯈꯛꯇꯅꯤ ꯂꯥꯏꯙꯕꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯤꯕ, ꯄꯥꯈꯠꯄ, ꯊꯀꯠꯄꯇꯅ ꯃꯁꯥꯗꯣ ꯂꯤꯛꯂꯥ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯉꯝꯗꯅ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯂꯩ ꯂꯤꯛꯂꯥ꯫ ꯅꯨꯄꯤꯗꯨꯅ ꯃꯣꯡ ꯍꯥꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯂꯤꯛꯂꯥ ꯌꯦꯡꯅ "ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯔꯤꯕ, ꯑꯍꯤꯡꯁꯤꯗ ꯑꯩꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯔꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯥꯒꯠꯇꯕ ꯉꯝꯗꯦ, ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯙꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯇ ꯁꯤꯇ ꯅꯣꯛꯏ꯫ ꯂꯤꯛꯂꯥꯗꯤ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥꯒꯤ ꯑꯍꯤꯡꯁꯤꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯅꯤꯡ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟ ꯂꯣꯟꯁꯤꯟꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯅꯨꯄꯤꯗꯨꯅ ꯅꯝꯃꯛꯏ꯫ "ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯎ, ꯂꯣꯟꯁꯤꯟꯈꯤꯅꯨ" ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯂꯤꯛꯂꯥ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ, ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯦ꯫ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯁꯨꯛ ꯁꯥꯊꯤꯅ ꯃꯁꯥꯗ ꯑꯀꯤꯕꯇꯅ ꯄꯤꯛ ꯊꯟꯕ꯫ ꯃꯃꯤꯠ ꯑꯗꯨꯃꯛ ꯂꯥꯏꯙꯤ ꯃꯥꯏꯊꯣꯡꯗꯣ ꯎꯗꯨꯅ ꯂꯩ꯫ ꯐꯣꯠꯆꯤꯜꯂꯕ ꯆꯤꯟꯕꯥꯜꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯋꯥ ꯉꯥꯡꯂꯤꯕꯅꯣ ꯈꯟꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯄꯥꯏ꯫ ꯆꯥꯛꯈꯨꯝꯗ ꯂꯩꯕꯗꯒꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯗꯨꯅ ꯃꯥꯒꯤ ꯀꯥ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯂꯥꯛꯑꯦ꯫
ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠꯇꯅꯤ ꯍꯥꯡꯕ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯕ ꯍꯧꯔꯛꯂꯦ ꯀꯅꯥꯅꯣ ꯃꯥꯒꯤ ꯀꯥꯗ ꯅꯣꯛꯂꯒ ꯂꯩꯔꯤꯁꯦ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯕꯗ ꯉꯥꯏꯔꯤ ꯂꯩꯗꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗꯇ ꯃꯁꯥꯗꯣ ꯆꯤꯡ ꯆꯤꯡ ꯂꯥꯎꯏ ꯀꯝꯗꯧꯅ ꯃꯄꯥꯜꯗ ꯊꯣꯡ ꯊꯤꯟꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯂꯤꯕꯗꯣ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯤꯛꯂꯥ ꯂꯥꯏꯗꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯂꯤꯛꯂꯥ ꯑꯩꯅꯦ ꯅꯪꯒꯤ ꯎꯁꯤꯟ ꯑꯩꯒ ꯅꯪꯒ ꯉꯁꯤꯗꯒꯤ ꯑꯣꯟꯊꯣꯛꯅꯔꯒꯗꯕꯅꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕꯤ ꯂꯥꯏꯗꯕꯤ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯩ ꯅꯪꯅ ꯂꯦꯜꯂꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯗꯕꯤ ꯅꯨꯄꯤꯗꯨꯅ ꯃꯊꯟꯇ ꯁꯤꯇ ꯁꯤꯇ ꯅꯣꯛꯏ ꯂꯥꯏꯗꯕꯤꯁꯤꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯗꯤ ꯀꯤꯕꯅ ꯃꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯇꯣꯟꯅ ꯂꯩꯕ ꯀꯥ ꯑꯗꯣꯝꯗ ꯆꯦꯜꯂꯛꯑꯦ ꯂꯤꯛꯂꯥꯅ ꯌꯥꯝ ꯄꯥꯈꯠꯅ ꯊꯣꯡ ꯍꯥꯡꯗꯣꯛ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯀꯟꯅ ꯀꯟꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ ꯋꯥꯍꯩ ꯑꯃꯇ ꯐꯥꯎ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯃꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯥ ꯈꯣꯟꯖꯦꯜ ꯍꯤꯛꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯊꯧꯅꯥ ꯑꯃ ꯐꯨꯗꯣꯛꯂꯒ ꯏꯃꯥ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ ꯏꯃꯥ ꯌꯨꯝꯁꯤꯗ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ ꯏꯃꯥ ꯅꯆꯥ ꯌꯥꯝꯅ ꯀꯤꯔꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯁꯨꯕꯤꯇꯥ ꯂꯤꯛꯂꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯃꯅꯥꯅ ꯇꯥꯏ ꯃꯍꯥꯛ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯦ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯦ ꯄꯨꯛꯅꯤꯡꯗ ꯃꯔꯣ ꯂꯣꯜꯂꯤ ꯑꯣ ꯏꯆꯦ ꯌꯥꯡꯒꯣꯏꯅ ꯇꯧꯕꯗꯨ ꯄꯥꯜꯂꯦꯗꯅ ꯁꯤꯗꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯏꯗ ꯄꯥꯜꯂꯁꯅꯨ ꯄꯥꯜꯂꯤꯉꯩꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯉꯥꯎ ꯐꯩꯗꯨꯅ ꯆꯠꯈ꯭ꯔꯗꯤ ꯐꯅꯤꯗ ꯑꯩ ꯍꯥꯏꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯗ꯭ꯔꯤꯐꯥꯎ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯄꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩ ꯃꯄꯥꯜꯗꯅ ꯂꯤꯛꯂꯥ ꯊꯋꯥꯏ ꯅꯝꯗꯄꯣ ꯊꯣꯡ ꯍꯥꯡꯇꯣꯛ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕꯗꯣ ꯊꯋꯥꯏ ꯋꯥꯑꯣꯏꯗꯦ ꯀꯔꯤꯒꯤꯁꯨ ꯊꯧꯁꯥꯕ ꯁꯥꯕꯅꯤ ꯁꯤꯗ ꯊꯣꯛꯅꯕꯅꯤ ꯃꯥꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯤꯛꯂꯥꯗꯣ ꯊꯣꯡ ꯊꯤꯟꯒꯦ ꯊꯤꯜꯂꯒ ꯍꯥꯡꯇꯣꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯃꯥꯇꯣꯟꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨꯗꯒꯤ ꯈꯣꯡꯗꯣ ꯈꯣꯡꯀꯥꯞ ꯑꯃ ꯊꯥꯡꯕ ꯍꯧꯕꯇ ꯉꯥꯏꯔꯤ ꯂꯥꯏꯗꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯂꯤꯛꯂꯥ ꯌꯦꯡꯅ ꯀꯔꯤꯒꯤꯅꯣ ꯂꯤꯛꯂꯥ ꯅꯪꯅ ꯀꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯦ ꯍꯣꯠꯅꯔꯤꯕ ꯂꯤꯛꯂꯥ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ ꯅꯤꯛ ꯅꯤꯛ ꯂꯥꯎꯔ ꯆꯦꯡ ꯈꯩꯕꯗꯧꯅ ꯃꯁꯥ ꯄꯨꯝꯕ ꯂꯤꯛꯂꯥ ꯐꯥꯁ ꯐ꯭ꯂꯣꯔꯗꯨꯗ ꯂꯦꯞꯄꯝꯕꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯌꯣꯛꯅꯕ ꯀꯤꯕꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁ꯭ꯇꯤꯌꯥꯔ ꯀꯦꯁꯇꯨꯗ ꯈꯣꯡꯂꯩ ꯌꯥꯡꯅ ꯆꯦꯟꯊꯔꯛꯏ ꯅꯨꯄꯤꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅ ꯃꯊꯟꯇ ꯁꯤꯁꯤꯒꯩ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯂꯤꯛꯂꯥꯗꯨ ꯑꯍꯤꯡꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯤꯔꯗꯨꯅ ꯃꯥ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯂꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯗꯣꯝꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯊꯣꯔꯛꯑꯦ ꯂꯤꯛꯂꯥ ꯗꯣꯂꯥꯟ ꯁꯤꯔꯤꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯆꯦꯟꯊꯔꯛꯄꯗ ꯈꯣꯡꯂꯩꯐꯝ ꯆꯥꯍꯧꯗ꯭ꯔꯦ ꯂꯤꯛꯂꯥ ꯁꯤꯔꯤ ꯊꯛꯇꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯔꯛꯇꯨꯅ ꯃꯀꯣꯛꯇꯣ ꯀꯗꯥꯏꯅꯅꯣꯃ ꯑꯍꯤꯡꯗꯨꯗ ꯌꯩꯁꯤꯜꯂꯦ ꯂꯤꯛꯂꯥꯒꯤ ꯂꯥꯏꯕꯛꯇꯣ ꯀꯥꯏꯔꯗꯨꯅ ꯑꯉꯥꯡꯕ ꯏꯈꯦꯡ ꯇꯥꯔꯛꯂꯦ ꯃꯃꯤꯠꯇꯣ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯥꯏꯗꯕꯤ ꯃꯃꯥꯏ ꯄꯥꯟꯕꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯍꯔꯥꯎꯕꯅ ꯅꯨꯄꯤꯗꯨꯗꯤ ꯃꯣꯃꯣꯟ ꯅꯣꯛꯏ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡꯕ ꯏꯈꯦꯡ ꯇꯩꯗꯨꯅ ꯅꯪꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯕꯣꯏꯔꯦ ꯅꯪꯒꯤ ꯊꯋꯥꯏ 5 ꯃꯤꯒ ꯊꯥꯒꯅ 6ꯃꯛ ꯂꯣꯏꯅꯕꯒ 8ꯃꯛ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯉꯁꯤꯗꯒꯤ ꯅꯪ ꯂꯣꯟꯊꯣꯛꯇꯕꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄꯤ ꯂꯥꯏꯗꯕꯤ ꯑꯃꯒꯨꯝ ꯄꯨꯟꯁꯤ ꯂꯦꯜꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯗꯕꯤꯗꯣ ꯈꯦꯛ ꯂꯥꯎꯅ ꯅꯣꯛꯑꯒ ꯃꯥꯡꯈꯤ ꯋꯥꯈꯜ ꯇꯥꯗꯅ ꯏꯉꯥꯡ ꯄꯥꯛꯇꯛꯅ ꯐ꯭ꯂꯣꯔꯗꯨꯗ ꯇꯥꯗꯨꯅ ꯂꯩ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯤꯛꯂꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏ ꯑꯃ ꯍꯧꯒꯗꯧꯔꯦ ꯑꯍꯤꯡꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯅꯤꯡꯇꯝꯕꯕꯨ ꯁꯔꯪ ꯃꯅꯨꯡꯗ ꯌꯣꯠꯁꯤꯟꯈ꯭ꯔꯦ ꯁꯥꯡꯈ꯭ꯔꯕ ꯅꯤꯡꯊꯝꯒꯤ ꯑꯍꯤꯡꯗꯨꯃ ꯑꯗꯨꯝꯅ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯑꯌꯨꯛꯇꯣ ꯃꯔꯥꯡ ꯃꯔꯥꯡꯉꯤ ꯂꯤꯛꯂꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗꯣ ꯁꯤꯠ ꯅꯥꯟꯈꯤ ꯐꯣꯟ ꯇꯧꯗꯨꯅ ꯇꯝꯃꯤ ꯂꯩꯕꯥꯛ ꯂꯩꯗ ꯐꯣꯟꯗ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯁꯨꯕꯤꯇꯥ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏ ꯁꯨꯕꯤꯇꯥ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯕꯗꯣ ꯅꯤꯡꯕ ꯊꯨꯡꯕ ꯍꯧꯔꯕꯅꯤ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯏ ꯊꯣꯛꯂꯕꯗꯤ ꯏꯆꯦ ꯌꯥꯡꯒꯣꯏꯅ ꯇꯧꯕ ꯊꯕꯛꯇꯣ
ꯁꯤꯗ ꯄꯥꯜꯂꯕꯅꯤ ꯃꯈꯥ ꯇꯥꯕ ꯀꯩꯗꯧꯅꯤꯅꯦ ꯍꯩ ꯅꯪꯅ ꯇꯧꯔꯤꯅꯦ ꯍꯥꯏꯕꯁꯦ ꯃꯥꯟꯗꯅꯕ ꯑꯩꯈꯣꯏ ꯂꯤꯛꯂꯥꯗꯣ ꯗꯣꯂꯥꯟ ꯁꯤꯔꯤꯗꯒꯤ ꯑꯣꯟꯊꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯋꯥ ꯋꯥ ꯂꯥꯎꯅꯕ ꯇꯧꯔꯣ ꯇꯧꯕꯇꯕꯨ ꯇꯨꯁꯤꯜꯂꯤꯕꯁꯦ ꯉꯁꯤ ꯈꯨꯗꯛꯇ ꯇꯧꯕ ꯃꯥꯟꯅꯕ ꯇꯧꯔꯣ ꯑꯗꯨꯅꯅꯦ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯣꯏ ꯏꯅꯦ ꯑꯗꯨꯝꯅ ꯇꯧꯔꯒꯦ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨꯅ ꯌꯥꯔꯣꯏ ꯇꯥꯠꯀꯤ ꯃꯆꯨ ꯈꯔꯁꯨ ꯁꯪꯆꯤꯟꯕ ꯇꯥꯕ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯗꯧꯅ ꯈꯔ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯅ ꯇꯧꯒꯗꯕ ꯁꯗꯤꯡꯗ ꯇꯧꯕꯅꯒꯗꯤ ꯑꯣꯏꯔꯣꯏ ꯈꯪꯂꯦꯗꯅ ꯍꯣꯏ ꯏꯅꯦ ꯑꯩꯅ ꯊꯣꯛꯄ ꯑꯦꯛꯇꯤꯡ ꯇꯧꯔꯒꯦ ꯐ꯭ꯂꯣꯞ ꯆꯠꯄ ꯅꯪꯒꯤ ꯇꯧꯁꯟꯅꯕꯤ ꯑꯦꯛꯇꯤꯡꯗꯣ ꯑꯗꯨꯅꯒꯗꯤ ꯀꯥꯟꯅꯔꯣꯏ ꯃꯥꯟꯅꯕꯗꯤ ꯇꯧꯕ ꯇꯥꯕ ꯁꯦ ꯍꯦꯛꯇ ꯍꯧꯔꯒꯦ ꯔꯨꯛꯃꯜꯒꯤ ꯗ꯭ꯔꯃꯥ ꯌꯥꯎꯕꯤꯗꯒꯤ ꯍꯦꯟꯕ ꯑꯦꯛꯇꯤꯡꯅꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯐꯣꯟ ꯑꯗꯨ ꯊꯝꯃꯦ ꯐꯣꯟ ꯍꯦꯛ ꯊꯝꯃꯒ ꯃꯅꯤ ꯂꯩꯕꯥꯛ ꯂꯩꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯀꯞꯄ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯦ ꯃꯌꯥꯝ ꯀꯞꯄꯗꯨ ꯇꯥꯔꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯤꯛꯂꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯂꯤꯛꯂꯥ ꯋꯥꯈꯜ ꯇꯥꯗꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯂꯩꯔꯦ ꯀꯣꯛꯇ ꯌꯦꯠꯁꯤꯟꯈꯤꯕꯗꯨꯅꯁꯨ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯂꯥꯌꯦꯡꯂꯦ ꯔꯤꯌꯥꯅ ꯄꯥꯎ ꯄꯤꯗꯨꯅ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯦ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈꯤꯕ ꯂꯤꯛꯂꯥꯕꯨ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯦ ꯇꯥꯏꯕꯪꯉꯥꯟꯕꯅ ꯀꯞꯄꯗꯣ ꯔꯤꯌꯥꯅ ꯊꯦꯝꯖꯤꯜꯂꯦ ꯔꯤꯌꯥꯁꯨ ꯀꯣꯂꯦꯖ ꯍꯧꯕ ꯆꯪꯂꯨꯕꯗ ꯂꯤꯛꯂꯥ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯣ ꯇꯥꯕꯗꯒꯤ ꯇꯥꯏꯕꯪꯉꯥꯟꯕꯗ ꯄꯥꯎ ꯄꯤꯕꯅꯤ ꯃꯊꯪ ꯅꯥꯏꯅ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯁꯣꯕꯤꯇꯥ ꯃꯤꯌꯥꯝ ꯃꯥꯡꯗ ꯀꯞꯁꯤꯟꯅꯦ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯗꯣꯂꯥꯟꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯈꯨꯅꯤꯡ ꯂꯩꯊꯣꯛꯇꯨꯅ ꯇꯨꯁꯤꯟꯕꯅꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ ꯁꯣꯕꯤꯇꯥꯒꯤ ꯑꯔꯣꯏꯕ ꯑꯦꯛꯇꯤꯡ ꯊꯥꯗꯨꯅ ꯇꯧꯔꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯂꯤꯛꯂꯥ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯉꯁꯤ ꯏꯆꯥꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯏꯆꯥꯒꯤ ꯃꯍꯨꯠ ꯏꯃꯥꯗ ꯑꯣꯏꯅ ꯇꯥꯔꯝꯂꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕ ꯀꯔꯤꯅꯣ ꯅꯨꯡꯗꯝꯕ ꯅꯪꯅ ꯅꯧꯖꯔꯤꯕ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯕꯤꯔꯤꯁꯤꯕꯣ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯃꯥ ꯇꯨꯟꯕꯨ ꯀꯞꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯦꯝꯖꯤꯜꯂꯤ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯏꯟꯊꯣꯔꯛꯑꯦ ꯂꯤꯛꯂꯥꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯟꯕꯨꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯕꯨ ꯃꯍꯧꯁꯥꯒꯨꯝ ꯅꯣꯔꯃꯦꯜ ꯋꯥꯈꯜ ꯈꯟꯕꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯄꯤꯇ꯭ꯌꯨꯇꯔꯤ ꯒ꯭ꯂꯥꯟ ꯑꯃꯗꯤ ꯍꯥꯏꯄꯣꯊꯦꯂꯦꯃꯁꯀꯤ ꯁꯔꯨꯛꯇ ꯀꯥ ꯍꯦꯟꯅ ꯁꯣꯛꯈꯤꯕꯅ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯔꯤꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯕꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯦ ꯇꯥꯏꯕꯪꯉꯥꯟꯕꯅ ꯀꯔꯤ ꯍꯥꯏꯕ ꯗꯣꯛꯇꯔ ꯑꯩꯒꯤ ꯏꯃꯧ ꯂꯤꯛꯂꯥꯕꯣ ꯁꯣꯕꯤꯇꯥꯁꯨ ꯀꯞꯁꯤꯟꯅꯗꯨꯅ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯏꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯎꯍꯟꯗꯨꯒꯤ ꯁꯔꯨꯛ ꯏꯃꯤꯠ ꯑꯅꯤꯁꯦ ꯇꯥꯡꯂꯝꯕꯗ ꯍꯦꯟꯅ ꯐꯩ ꯏꯃꯥꯒꯤ ꯕꯦꯝꯃ ꯂꯤꯛꯂꯥ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯇꯥꯏꯕꯪꯉꯥꯟꯕꯗꯤ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯛꯂꯦ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯃꯤꯠꯇꯨꯃꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯤꯛꯂꯥ ꯒ꯭ꯌꯥꯟꯕꯨꯗꯤ ꯇꯥꯔꯛꯂꯦ ꯍꯥꯏꯕꯕꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯂꯤꯛꯂꯥ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯃꯤ ꯑꯃꯗ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ ꯐꯃꯨꯡꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯀꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯇꯥꯏꯕꯪꯉꯥꯟꯕꯗꯤ ꯃꯃꯧ ꯂꯤꯛꯂꯥꯒꯤ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯀꯥꯏꯔꯦ ꯇꯥꯏꯕꯪꯉꯥꯟꯕꯅ ꯂꯤꯛꯂꯥ ꯀꯔꯤꯅꯣ ꯏꯃꯧꯅ ꯇꯧꯔꯤꯕ ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯣ ꯅꯪ ꯃꯥꯃꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ ꯃꯥꯃꯒꯤ ꯂꯤꯛꯂꯥ ꯂꯤꯛꯂꯥꯅ ꯈꯨꯝꯃꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯃꯤꯡ ꯂꯤꯛꯂꯥ ꯀꯧꯏ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯇꯥꯏꯕꯪꯉꯥꯟꯕ ꯅꯪ ꯃꯥꯃꯅꯤꯅꯦ ꯂꯤꯛꯂꯥ ꯀꯩꯗꯧꯕꯒꯤ ꯅꯪ ꯃꯥꯃꯅ ꯅꯪꯒꯤ ꯃꯤꯡ ꯈꯪꯂꯣꯏꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯗꯤ ꯏꯃꯥꯁꯨ ꯂꯩꯇꯦ ꯏꯄꯥꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯑꯩꯅꯦ ꯇꯤꯡꯊꯧ ꯃꯇꯣꯜꯗ ꯄꯛꯄ ꯂꯤꯛꯂꯥꯗꯨꯅꯤ ꯂꯤꯛꯂꯥ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ ꯅꯪ ꯃꯥꯃ ꯂꯩꯔꯤꯌꯦ ꯏꯃꯧꯒꯤꯗꯃꯛ ꯂꯤꯛꯂꯥꯒꯤ ꯃꯇꯧꯗꯨꯗ ꯔꯤꯌꯥꯁꯨ ꯊꯃꯣꯏ ꯀꯥꯏꯔꯦ ꯔꯤꯌꯥꯅ ꯂꯤꯛꯂꯥ ꯅꯪꯅ ꯃꯔꯤ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯔꯤꯌꯥ ꯂꯨꯅ ꯇꯤꯟꯅꯕꯤ ꯅꯪ ꯑꯩꯕꯨꯁꯨ ꯈꯪꯗ꯭ꯔꯕꯣ ꯂꯤꯛꯂꯥꯅ ꯈꯨꯝꯃꯤ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯃꯤꯅꯝꯕ ꯋꯥ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯉꯤꯁꯦ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯁꯨ ꯎꯕꯗ ꯑꯄꯦꯟꯕ ꯐꯥꯎꯏ
ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯁꯥꯗ ꯁꯨꯕꯤꯇꯥ ꯃꯤꯌꯥꯝ ꯃꯥꯡꯗꯅ ꯈꯔ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯕ ꯃꯥꯟꯅꯕ ꯇꯧꯔꯁꯨ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯐꯥꯎꯗꯨꯅ ꯃꯔꯣꯜ ꯂꯣꯜꯂꯤ ꯇꯁ ꯀꯝꯗꯧꯏꯌꯦ ꯁꯤꯗ ꯇꯥꯅꯕ ꯍꯣꯠꯅꯕꯗꯤ ꯃꯤꯠꯀ ꯇꯥꯡꯕ ꯌꯥꯕ ꯅꯠꯇꯦ ꯌꯦꯡꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯠ ꯄꯦꯟꯅ ꯀꯨꯝꯍꯩꯁꯦ ꯀꯩꯗꯧꯕꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯒꯤꯗꯃꯛ ꯃꯤꯠ ꯇꯥꯡꯂꯨꯅꯦ ꯌꯦꯡꯒꯦ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯂꯒ ꯌꯦꯡꯒꯦ ꯏꯆꯦ ꯌꯥꯡꯒꯣꯏꯅ ꯌꯥꯠꯄ ꯄꯣꯔꯝꯅꯤ ꯂꯩꯋꯥꯅꯁꯨ ꯃꯇꯤꯡ ꯂꯩꯕꯒ ꯃꯀꯣꯛꯁꯨ ꯀꯥꯏꯕꯒ ꯍꯧꯖꯤꯛꯇꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯄꯥꯟꯈ꯭ꯔꯦ ꯇꯤꯟ ꯍꯦꯛ ꯂꯣꯏꯅ ꯆꯥꯏ ꯀꯨꯝꯒ ꯂꯥꯏꯒ ꯄꯥꯔꯦ ꯂꯤꯛꯂꯥ ꯏꯕꯦꯝꯃ ꯍꯟꯇꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯉꯥꯎꯗꯨꯅ ꯆꯠꯂꯅꯤ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯦ ꯌꯦꯡꯒꯦ ꯂꯥꯏ ꯐꯥꯎꯕꯅ ꯂꯤꯛꯂꯥꯕꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯍꯥ ꯄꯦꯜꯂꯦꯗꯀꯣ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯂꯣꯏꯅ ꯊꯨꯔꯦ ꯃꯍꯥꯔꯥꯅꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄꯤ ꯁꯨꯕꯤꯇꯥ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯒꯤ ꯃꯕꯦꯝꯃ ꯑꯩꯅ ꯑꯣꯏꯔꯅꯤ ꯋꯥꯔꯤꯁꯤꯒꯤ 13 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ